Kuki area da operation Zatharamdriba Fauba Amadi Kuki Singh bunkers Thugairamdriba Fauba security force Singh Bafam Adudagi Hankiba Yaro Haina Tatuna Tamkram. Security force Singh na Simol Kulda operations at Sanglubada. Kuki Nupi Singh na Tangtolapodagi operations at Tabangam dana Halakraba Matung security force Singh Adu Hankige Taubada. Yangang Popi Maibel Singh na security force Singh Adu Hankiba Yaro Haina Tatuna Tamkram. Mafam Aduda Kuki Kulai Paiba Singh Tantok Triba Fauba. Kuki Singh bunker Thugaidba Fauba Amadi Singlakta Lairiba Kuki area da operations at Haramdriba Fauba security force Singh Hankiba Yaro Haina Tatuna Tamkram. Ngasi Simol Kulda security force na operation Taunaba Changlubadagi Yaningdaba Fongdokpada Kuki Singh na Numidangi Matamda Go back Indian Army Haina Kolalakram. Chahi Ahum Koktanga Binupi Masa Ama Borwell the Tasin Kiba Numit Mangani Suraba Fauba Kadmangam the lady. Security Apunma combined team na Churchampu district Tharamba Popi Pambi Singyanta to Namanghan Crab. Manipur Police Assam Rifles Forest Department Amadi Executive Magistrate Ki Apunma combined team na Churchampu district Manung Sandalayba Ti Langhoi Mall area the Tharamba Popi Lam. Egrester Yanta to Namanghan Kibaga Loina Popi Tabada Seneriba Sing Ado Masak Maming Kangdona by FIR registered of crab. Manipur Laingaki Law Minister T.H. Basanta Kumar na hairibasi chumle hairibadi aikhoi budu fine charodra. Numit kharanigi mamangdagi Kuki narco terrorist singna Meiteigi khul sabungkho khunau santi khongba Gwalti bana chingba mafam singda lepa laitana attack tarokliba mafam red zone area asigi khul ngakpada saruk yariba 80 unit 58 Cobragi branch A Yangang Popida ngasi khuragi ima iben singna lai Lengbiratuna Macha Oiba Equegi Tona Hanba Yade Haina Chana Taknaba Polam Kaya Mateng Tobirame Masiki the Maktana Chow by Koina Ima Ben Singbu Haininga Latana Tagat Pafundo Sari Miamgi ARAMBAI TENGOL Commercial Gari Amagi Mingsel Thugaiba Bado Thugaidba Miduna Gari Mapuda Sinazarage Haire ATG Kumbi Commander ga Aiga Pau Founder Aga 80 na Mayada Lairaga Animaki Fanaba Yam Haising na Sinjarabani Ekoi Maselni Aduna Loisilase Matung Tarakpadadi Laibaki Tabak Thoram Kudingda AT Su Yauzage Yauduna Tesu Lakli Taubatabu E Maselda Gunda Sabade AT gi ethics ta Ywde Aduna Bansu Tausi Dana Sufamsi Government Taudaba Style da Tausi Ekoi Laikai Gundhagi nature du Taugumsi Hayengdagi Thobal District Manung da Laiba Sarkar gi Loisang Sing Solon Silagani JAC Salung Farm area da Khulngakpa Laisram Prem Hat Khiba Amadi Khulngakpa Taru Police na Fajin Duna Thamliba Asigi Mayokta JAC na Pung Kungamari Manipur shutdown Tauraba Faubada Sarkar gi Maikaidagi positive oiba response amata piraktaba na maram oiraga Hayeng December gi tang Kun-Kun-Gemapan dagi Thobal District Manung da Lairiba Sarkar gi Loisang Sing Solon Sibagi Thabak Satharagani Hairi Kangpokpi District Sadar Hills Tapung Baro dagi total shutdown ko tuna lauthok